Senapati Bazarda nga laiba lakpa kuki ama SDWA na naga youth volunteers singi makutagi kallaga khulgi chipta sinakre kuki singna konsa khulgi naga taruk hatkibagi wathok loidringaida tapho kuki village tagi kuki khunja ama Senapati Bazarda nga laiba lakpada naga youth volunteers singna Pharaga Puna Bohotnarambadagi Senapati District Women Association SDWA na matamsana rescue tauraga asoi angam yaudana Tafo Kuki village ki sipta khusinakre hairi SDWA na rescue tauraba kuki khunja adugi mamingna ngamsai songloi chahi yangkhaiga mari kawi mahakatinaba naga furup amaga loinana ngarang Senapati Bazarda nga laiba lakpada naga youth volunteer singi group amana makhoi bu detain tauki loinana kuki khunja adu pharaga puna bohotnaki Thaudog adugi pau Senapati District Women Association gi kangbuna phangbaga khudakta mafam aduda laktuna mioi adubu rescue tawraba matungda Tapho Kuki village tamna puraktuna asoi angam yaudana khulgi chip ki mayumda khusinaki thauram aduga mari leinana Tapho Kuki village ki secretary na khudong thiba nangnam gadawraba khul adugi khunja amabu Senapati District Women Association gi kangbuna matamsana rescue tawkhiba amasung humanitarian assistance pirakhiba adugi damak thagatpa phongdokli Village Secretary Sigi Maikaidagi Khulgi Naha Singda Hojik Lairiba Fiva Masida Khuldagi Hendoktana Bakayarak Hana warning Taurabasu Senapati Bazarda Chatanaba Hairabasu Mayai Kaba Nisasa Silaga Senapati Bazarda Nampuda Chatnaba Hotnaba Kaya Yauri Asigumba Fiva Masida Senapati District Women Association Nasu Khara Yenglaga Thabak Tawbina Basu Appeal Tawki Adubu Women Association Asigi Maikaidagi Hojik Lairiba Tangdu Laita Daba Fiva Masida Community Khudingmakna Maram Sadana Koichat Chatanaba Appeal Tawki Loinana Makoina Sathakiba Thawong Adu Hojik Lairiba Unkhatnaba Asi Hena Pakthok Chawthoktanaba Hotnabani Haina Su Khanganki Thauram Aduda Saruk Yakiba Tapho Kuki Village Women Association gi Maikaidagi SDWA na matamsana mityeng changduna Kuki khunja adubu asoi angam yaudana khusinnarakpa adugidamak thagatpa phongdokhi Senapati District Headquarter da AR ga miyamga chauna muknakhre AR gi gari ani miyamna mathak makha onthokhre car amana mai thadokre Oklong da laiba Indonesian IM gi kemta Assam Rifles ki personnel singna maikai ahumdagi questionana ba thaurang tawre haiba wafam amana maram oiraga miyam horaktuna AR gi gari ani mathak makha onthokhre aduga Alto ama amasung bolero amana mai thadokre Assam Rifles ki personnel sing yengba natana upai leikidre Thaudog adugi matangda phangba pauna hai naga army gi headquarter Puthokhre Brigade Manakta Assam Rifles amasung naga army ki marakta puthokhre haina social media da sandorakpadagi Senapati town da ngarang achauba irang thorakhibani Tonga aduna maram oiraga masing yamlaba miyamna Senapati District ki Oklong village da irang horakpada Assam Rifles amasung misam miyam gi lanthum amang ata thokhi Tongan ba report singi matung ina ngarang numidang pung 8 minute ani tabada miyam thoraknaba paujel ama social media gi khuthang da sandorakhi Khudakta masing yamlaba miyam thoraktuna Assam Rifles ki company operating base COB tamna changsilakpaga loinana Assam Rifles ki personnel singadu Oklong area thadoktuna chatki gadabani haina taksilakhi army gi source matung inadi Assam Rifles na masak khangdaba khulai paiba mioi khara chathok chasin taure haiba intelligence report ama phangbadagi makuilongdi amasung Oklong area da thi humbagi thabak chathaki Operation aduda mioi ahum pharaga masak maming khangdoknaba thaurang lokhatkhi village chairman na masak taklaba matungda mioi ahummak asoi angam yaudana thadokhi AR gi personnel singna designated boundary lansin khiba natraga operation gi protocol wangmada thabak tawkhiba leite haina army gi official singna phongdokhi adubu miyam gi ihawadu kangkhalakpaga loinana mioi kharana Assam Rifles ki company operating base ta nunglangsinduna lenga ki lanthum amang ata thokan bahaurakhi manak nakna khamba alto car ama amasung waiting shed amasu mai thaduna amang ata thokhi masing yamlaba miyamna Assam Rifles ki 407 Kentar ani mathak makha onthokhibaga loinana bolero camper amasu mai thadokhi hairi miyamna akanba khongjang changsilaklabasu AR gi personnel ayamba kemtagi hendoktana leikhi ka hena phibam lusilakpadagi tangai fadana miyam gi ihawadu laksinanabagi damak tear gas cell khara kaptuna masing yamlaba miyam adu tankhai khibani haina army gi source amana phongdokli Naga Kuki gi irang marakta mioi kunmari hatkre nifuga tare na sokre tongan ba police station singda FIR case marfuga manga register tawkre state asida PR lengak matung
Popular government lakraba matung Kuki amasung naga anigi marakta nauna tholakkiba irang asida mioi kunga mari sikhre nifuga taretna asok apan nangkhre. Tongan-tonganba police station singda FIR case marfuga manga register tauba yauna mafam saniga taraga marida red chathakre thaudok sing asiga mari leinana mioi 18 fare hairi report asigi matung ina haribana hojik leiriba yumnam khemsana lusingba government asi laktringai January tha aduda state asida shanti oina makhal amatagi hingsa thokide masigi matung popular government asi lakhibaga ikan kanadana ihan hanba oina Kuki naga anigi class asi February thada Ukhrul district ki Sinakaithel area da thoki irang adu April May amasung June thada hena pakthok chawthoraktuna misi minagi thaudok kaya thoki adubu July tha asigi oina mioi amakhaktamak sikhi Kuki naga gi irang asi chingi jaga singda hena pakthok chawthorakli irang asiga mari leinana tongan ba police station singda FIR case marfuga manga register tawbagi manungda case humfuga mapandi district ani da oikhi irang thokliba jaga sing aduda security gi maikaidagi tongan ba mafam sani ga taraga mari da red chathakhi Kuki naga phurup ani gi district boundary yauna maru oiba lambi kaya amada sathok chasin tawba thingjinabadagi kanglup ani gi mioi sing maning tamna chatpa ngamdri irang asigi ahanba haurakhiba Ukhrul district khakta da FIR ni fuga taruk register tawkhibaga mari leinana mafam samaga yankhaida red chathakhi thaudog aduga mari leinana mioi 18 fagatle masigi mathangda Kangpokpi district asi irang asigi khwaidagi asauba hotspot ama oiri March thadagi hojik fawada hingsagi thaudog kaya thokre tongan ba case singa mari leinana mafam 30 ga manga da red chathaduna mioi 3 fagatkre Kuki naga class ka mari leinana FIR case marfuga manga register tawkhibagi manungda Kangpokpi amasung Ukhrul district khakta da case humfuga mapan register tawri adubu July tha asigi oina irang asi khara hantharakpagum uri hairi Senapati gi irang social media da aranba paw sandorakpadagi thokhibani irang control tawre army ngarang numidang Senapati district ki Oklong village ki jurisdiction da leiba naga army gi headquarters ama oiriba Hutrong Brigade Mayada Assam Rifles amasung naga army yauna miyamga chauna muknabagi thaudokda AR gi gari ahum yauna lanthum kaya amang ata thokhibadu mioi kharana social media da aranba paw sandorakpadagi ni haina army gi source amana hairi social media da sandorakhiba aranba paw aduna yumpham oiraga ngarang numidang pung 9 minute anirom taba matamda yamlaba miyamna Senapati traffic point ta pullaba matung Assam Rifles company operating base ta thomjinduna Oklong area dagi makhoi hanki gadabani haina khongjang jangsin khiba aduda AR gi gari yauna lanthum kaya amang ata thokhibani haidi army gi source aduna makhata na hairibana makuilong di amasung Oklong area da valid authorization yaudana khulai paiba kedar khara chathok chasin tawre haibagi akhanaba paw fangbadagi Assam Rifles na sathakhiba operation abada chingnabadagi mioi ahum pharaga verification chathakhi adumakpo hariba mioi sing adu village chairman na masak taklaba matungda imung manunggi mioi singda khusinakhi Assam Rifles ki maikaidagi Asian IM gi naga army na leiriba designated boundary da jangsiluba natraga operation chathanaba thaurang tawkhiba amata leite Assam Rifles kangbu sing aduna operation chatluraga halakpada yamlaba protester singna Senapati da leiba AR gi COB da thomjinduna nung thomjinba yauna government ki property kaya amang ata thokanki ke madugi mapanda khamduna leiba alto car ama amasung waiting shed ama mai thadokre Assam Rifles ki 407 tata truck ani amasung bolero camper ani mai thadokre miyamna satharakhiba protest aduda Assam Rifles ki maikaidagi pungning phathanaba ke manungdagi hendoktana tumina leikhi adumakpu irang adu hena kansilakpadagi tear gas kaptuna miyam adubu tankhaiduna irang adu control tawkhi hairi chayol amagi manungda amuktng kapkadaba insulin puthokhre Diabetes ka sagon aduna hingiba mioi singna numit khudingi insulin kapada khudongchadaba kaya marum mayoknari khudongchadaba si kokananamagi pandamda Danish drug maker Novo Nordic na malemda ahanba oina chayolamagi manungda amuktang kapkadaba insulin puthokhre anaba mioi singna chahi amagi manungda numit 350 ga manga insulin kaplambadu supnagi yankhai gani thoida hantha hananabagi pandamda insulin makhalasi puthorakpani a weekly haina mingthonba insulin makhalasi diabetes naraba mioi singna chayolamagi manungda amuktang kapkadabani
Indiagi oinadi anauba insulin makhal ama puthorakpagi thawong asi nungaiba paw ama oina lauba yai. Malemgi diabetes na naraba migi masing khwaidagi yamba leibak singgi manungda India su amani. Leibak asigi mioi crore 1.1 rom diabetes ka sagonaduna hingli. Atopa mioi crore 13.6 lomna pre-diabetes ki khudong chadaba mayoknari. Type 1 diabetes na mioi lak mapan hena laiba maramna numit khudingi insulin kapa mathau tari. Type 2 diabetes na naraba mioi chada tararomsu hakchang na insulin marang kaina puthokpa ngamdabana numit khudingi insulin kapa mathau tari. India da khwaidagi mangjil thana yoliba insulin brand mari puthokhra matungda Novo Nordisk ki report amana hai handak inau nauna puthokliba a weekly haina mingthonba insulin asina diabetes patient singda chauna kanaba phangalagani. Insulin asi chayol amagi manungda amuktng kapa tarabasu blood sugar gi sang ningthina control tawduna thamba ngami. Leibak asida hojik diabetes na naraba mioi kyamarum blood sugar control tawba ngamdabadagi khudong chadaba mayoknari. Indian Council of Medical Research ICMR na sel thadaraga Madras Diabetes Research Foundation na chathakhiba study amagi matung ina diabetes patient ahum manungda amakhaktamak blood sugar control tawba ngamli. Leibak asida leiriba masagi chahi kundagina humdraga mapan fawagi manung chana mioi 11.4 type 2 diabetes naba maramna anauba insulin asi puthorakpana anaba singda chauna kanaba phangalagani. Matam sangna blood sugar control tawba ngamdrabadi khudong thiba kyamarum thoalakpa yai. Maru oina heart attack amasung stroke tawhanbagi mathakta kidney fail ohelakpa yai. Igi isel mapung fana senba ngamdabana nerve sing amang ata thokalakduna khong natraga khut kakpagi fibam phawa lakhanba yai. Diabetes na maram oiraga mit uwa ngambagi matik mayai manghan khiba amadi tongan ba haksangi kayat sing sokhalakpa yai. YouTube ta thagaliba music video album sing July 10 phawagi manungda lauthokpiyu. FFM Film Forum Manipur da preview tawdriba music video album sing Film Forum Manipur FFM gi ayaba yaudana YouTube amadi social media da thagaliba sing lakliba July 10 phawagi manungda isa isana lauthokpiyu haina Film Forum Manipur gi General Secretary K Ronel Chandra Maitaina thadorakpa cherol amana khangalakli. Cherol asina hairiba matam asi phawagi manungda lauthokpidrabadi maduda tholakpa afa fata pumnamak masa masana pujagadabani hairi.